Welcome to the channel. Thank you so much for joining us here today. Ngasigi reading sida koina February tha sida mamangda ina thagatsagibdo koigi just overall type to ko aduguma mamangda ne ngasi tawdesina solely yamna phajana career the focus to ba career focused February gi reading oyane ba ko hojik tha tangkai sanjala tha tangkai sanjalak pasiki matung ina lemori ba horok pagi sita chumbar yengbiro horok pagi numit rangani se ko aduga tha horakpaga tha tangkai chalakpaga tha loiramdaiga si ohumgi theme si doini yengase buko so first of all akoina popa numit ki matung ina tawroisi group naibido ina aduna phare ko aduna adumaina oina tawrasi group to ina mathangi screen sida uchera age sigi mangda ina haijakadabadi personal reading pambiragadi aigi whatsapp number somda aigi description box ta gi lobi bayagani masung aigi YouTube ki sigi page se sai sida communities habagi posting duda yengbiragadi aigi aduda su phangani ko WhatsApp number se ado WhatsApp ki sida dum order to biro dum message thajan biro kamay kamay yengdona khotona khangdraga so adum aina loi haijagani ko adu 24 hours pho manung sida dum reading result to phangbigani duni anoba price list su thobani okay sibo thang nei nai do se ko hoje ai matangi screen se do chera age choices sing do adu choices ki makha da dum khanbira kanda dugi matung ni yenga se ba career focus se options sida lere group A group B and group C ko haribo options sing sida gi somna pukning da pasana khandara sor pasana sang no hondarga karamba group tana aise khara hena habedi dum chingsin ba phawba dum yawgani ko adu se sida khanbira ahanba group A sina page of swords group B sina knight of cups aduga group C sina queen of pentacles nebako pawa thotraga so ai cameras maker singde dunia du mayam khanbiro sima khatana group A dai horse so group A gida lai se hojik se first card knight of pentacles on atena na ko reverse ta group B ede group B second card na four of pentacles and third card na the temperance habasine buko so leiriba phibam sida career gi se ahan bada tha horok sida mai leiraga chatningba gumba natraga sigi poche oiraroi oi hadi hana dagidi wakhal lepkandaba natraga wakhal je leptaba haitare ne ko career thaba ama tawge khanbase wakhal leptaba adu wakhal leptraga su mamangda dum tawsange khojange kona wakhal honggragana hongre natra kona lambi uraktragana uraktre thabakti hawjallage chalo 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 sorry so salai se tabak se hana di oiroi khanga ga sudum tawsan bu khojan bakra dum tawram gani adu bu handa ki tha se da lai se hana gi mawong da ahong bala e tabak se oiroi de bagi mami uba natraga si je mai pak no man dan si je mami ure natra se si da ai je interest ai to male khallaga di tabak se tawdabna phare kana khanba ko wakhal je habdi resources aremba da manghaningdre ana khanba dung wakalon je uiko duduna February tha sida si thabak sima oithokado male ntraga sima oithokad oidi sima tawse khoche na mina hodokpa natraga dugumba gi career line sida ama laiba leiramba male boko ado mai hedi mai pak to mande na haujan hedi thabak se tawdaba hai tare hojik phogi manungda maybe tawramda buse ai ko adabu tha mayai chanjalakpa hojik se oideni ko mayai chanjalakpa tang tranga tra trok sai areas so mayai chanjalakpa so ai sidana February gi 4 of pentacles hariba idea do thabak oina pangthotraga suna kotai dena thoning daba adugi mong ne batare se ko kotai na thoning de tawgena de dum khanba adu hanak tha sidang tawrage na khalle ba duna tha loiram dai sida leise temperance se leire temperance habidi patience leiba ko ngai ba kanba matang sa ba ngai ba hai tare ko duduna songi leise hosik se tawgi khanba thabak to idea di phajai ko handak laiba any business or even career gi government job boy grama handak mi amana na tra mi amana hosik idea pira iba potsa afabadi idea ne je recognize taweba somna ko group A singsina aduduna handaki tha sida di mai pakado mandi sine badugi wakalon leba male baduduna idea do let go tawbdi natte ko khutadi phajalga thami ba du handaki tha sidang nate matang saba ngai ge na khalli bu ko aduna handak tha sida di tawbodo tawraroi if tawe khalamaga su patience lebana phare ko sida haiba piriba prediction ja
ꯏꯗꯔ ꯋꯥꯈꯜꯗ ꯁꯨꯃꯥꯏꯅ ꯈꯟꯕꯅꯤ ꯍꯥꯏꯕ ꯑꯃꯀꯣ ꯑꯗꯣ ꯆꯨꯝꯃꯦ ꯍꯥꯏꯗꯣꯏꯅꯤꯀꯣ ꯋꯥꯈꯜꯗ ꯈꯜꯂꯤꯁꯦ ꯑꯗꯨꯀꯥꯟꯗ ꯁꯤꯗ ꯀꯥꯔꯠꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯋꯥꯈꯜꯁꯤꯃꯛ ꯆꯞ ꯃꯥꯟꯅ ꯈꯟꯗ꯭ꯔꯒꯁꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ ꯒ꯭ꯔꯨꯞ ꯑꯦꯗ ꯈꯟꯕꯤꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯌꯔ ꯂꯥꯏꯟꯁꯤꯗ ꯄꯨꯔꯥ ꯐꯨꯜ ꯆꯪꯁꯟꯕꯁꯦ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟ ꯀꯔꯤꯌꯔ ꯂꯥꯏꯟ ꯕꯤꯖꯤꯅꯦꯁ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯒꯚꯔꯟꯃꯦꯟ ꯖꯣꯕ ꯋꯥꯠ ꯑꯦꯚꯔ ꯀꯣ ꯀꯔꯤꯌꯔꯒꯤ ꯇꯧꯒꯦ ꯈꯜꯂꯤꯕꯗꯣ ꯈꯤꯇꯪ ꯄꯣꯁ ꯊꯝꯕꯤꯕ ꯈꯤꯇꯪ ꯄꯦꯁꯦꯟꯁ ꯂꯩꯕꯤꯕꯀꯣ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ ꯃꯥꯏ ꯌꯥꯝ ꯀꯟꯅ ꯄꯥꯛꯄꯒꯤ ꯃꯃꯤꯁꯦ ꯎꯗꯦ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯊꯪꯒꯤ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯗꯥꯎ ꯌꯦꯡꯕꯗꯣ ꯌꯦꯡꯉꯁꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯃꯃꯤꯁꯦ ꯎꯗꯦ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯄꯦꯁꯦꯟꯁ ꯂꯩꯕꯤꯌꯨ ꯑꯥꯏꯗꯤꯌꯥꯗꯣ ꯂꯦꯠ ꯒꯣ ꯇꯧ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯥꯏꯗꯤꯌꯥꯗꯨꯗꯤ ꯐꯥꯖꯤꯜꯂꯒ ꯊꯝꯕꯤꯌꯨ ꯅꯦꯛꯁ ꯇ꯭ꯔꯥꯏꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯒ꯭ꯔꯨꯞ ꯑꯦꯒꯤ ꯂꯩꯔꯤꯁꯦ ꯒ꯭ꯔꯨꯞ ꯕꯤꯒꯤ ꯑꯃꯨꯛ ꯇꯧꯔꯁꯦ ꯃꯊꯪꯗꯅ ꯒ꯭ꯔꯨꯞ ꯕꯤꯒꯤꯗ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ 4 of Cups ꯀꯣ ꯊꯥ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯄꯒꯤ ꯁ꯭ꯋꯥꯏꯁꯤꯗꯅ 9 of Pentacles ꯔꯤꯚꯔꯁꯇ ꯑꯗꯨꯒ ꯊꯥ ꯂꯣꯏꯔꯛꯄꯒꯤꯁꯤꯗꯅ 5 of Swords ꯁꯤꯅꯦꯕ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯂꯩꯔꯤꯁꯦ ꯀꯔꯤꯌꯔ ꯑꯣꯞꯁꯟ ꯀꯣ ꯅꯠꯇ꯭ꯔꯒ ꯀꯔꯤꯌꯔ ꯑꯦꯅꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯊꯕꯛ ꯑꯃ ꯆꯨꯁ ꯇꯧꯍꯧꯗꯕꯒꯤ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯍꯧꯗꯕꯒꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯒ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯤꯝꯁꯤꯗ ꯍꯥꯟꯅ ꯍꯧꯔꯦꯀꯣ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯏꯗꯤ ꯑꯁ ꯑꯩ ꯑꯗꯨ ꯈꯟꯖꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯤꯁꯦ ꯈꯣꯠꯂꯤꯁꯦ ꯇꯧꯔꯝꯃꯣꯏꯗꯧꯅꯦ ꯈꯣꯠꯂꯣꯏꯗꯧꯅꯦ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯒ꯭ꯔꯨꯞ ꯕꯤꯁꯤꯡꯁꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯧꯔꯛꯄꯩ ꯍꯞꯇꯥꯗꯨꯃ ꯍꯥꯏꯔꯁꯦꯀꯣ ꯑꯗꯣ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯁꯦ ꯁꯤꯗ ꯂꯩꯔꯤꯁꯦ 9 of Pentacles ꯔꯤꯚꯔꯁꯇ ꯇꯥꯔꯦꯕ 9 of Pentaclesꯁꯦ ꯆꯨꯝꯅ ꯇꯥꯔꯒꯗꯤ ꯃꯥꯒꯤꯁꯦ ꯍꯥꯏꯕꯗꯤ ꯏꯔꯣꯝꯗꯣꯝ ꯂꯦꯞꯄꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏ ꯍꯥꯏꯕꯗꯣ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯕꯨ ꯁꯤꯒꯤ ꯔꯤꯚꯔꯁꯁꯤꯅ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇꯣ ꯍꯥꯏꯔꯅꯤ ꯄ꯭ꯂꯁ ꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯥꯏꯔꯤꯕ ꯗ꯭ꯔꯤꯝꯁꯦ ꯑꯩꯒꯤ ꯗ꯭ꯔꯤꯝ ꯀꯔꯤꯌꯔꯒꯤ ꯁꯤꯃ ꯇꯧꯅꯤꯡꯉꯦ ꯈꯣꯠꯅꯤꯡꯉꯦꯅ ꯈꯟꯖꯕ ꯗ꯭ꯔꯤꯝ ꯍꯥꯏ ꯇꯥꯔꯦꯀꯣ ꯁꯤꯒꯤ ꯗ꯭ꯔꯤꯝꯁꯤ ꯈꯨꯠꯇꯒꯤ ꯑꯗꯨꯝ ꯂꯦꯠ ꯒꯣ ꯇꯧꯕ ꯉꯝꯗꯕ ꯍꯥꯏ ꯇꯥꯔꯦꯅꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯒꯤꯞ ꯑꯞ ꯇꯧꯕꯁꯦ ꯁꯨꯡ ꯑꯗꯨꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯇꯦ ꯃꯤꯉꯣꯟꯗ ꯑꯁ ꯑꯩ ꯑꯗꯨ ꯇꯧꯖꯔꯝꯃꯗꯤ ꯀꯥꯏꯅꯒ ꯁꯨꯝ ꯌꯥꯝ ꯄꯪꯁꯣꯟꯗ ꯁꯣꯜꯂꯒ ꯂꯩꯕꯗꯨꯗꯤ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯂꯦꯠ ꯒꯣ ꯇꯧꯕꯗꯤ ꯇꯧꯗꯦ ꯑꯗꯨꯗꯨꯅ ꯕꯦꯛ ꯑꯣꯐ ꯗ ꯃꯥꯏꯟꯗ ꯑꯗꯨꯝ ꯂꯩꯖꯕꯗꯣ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯔꯤꯌꯔ ꯄꯥꯠ ꯑꯩꯅ ꯑꯁ ꯑꯗꯨꯗꯣ ꯇꯧꯖꯔꯝꯃꯗꯤ ꯐꯗꯧꯅꯦ ꯈꯣꯠꯇꯧꯅꯦꯅ ꯈꯜꯂꯤꯕ ꯀꯔꯤꯌꯔ ꯄꯥꯠꯁꯦ ꯀꯔꯤꯌꯔ ꯂꯥꯏꯟꯁꯦ ꯁꯤꯗ ꯑꯃꯨꯛ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯑꯩꯁꯦ ꯍꯟꯖꯟꯅꯕ ꯍꯣꯠꯅꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯁꯤꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯈꯤꯗ꯭ꯔꯕ ꯂꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯣꯝꯗ ꯀꯃꯥꯏꯅ ꯍꯜꯂꯛꯁꯤꯒꯦ ꯄꯟꯊꯨꯡꯗꯣ ꯆꯞ ꯆꯥꯅ ꯑꯗꯨ ꯌꯧꯅꯕ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯌꯧꯅꯕ ꯒꯣꯜꯗꯣ ꯌꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯁꯦ ꯀꯔꯣꯝꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯁꯤꯒꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯀꯟꯅ ꯈꯜꯂꯤ ꯂꯝꯕꯤꯁꯦ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯤꯕꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯊꯥꯒꯤ ꯇꯪꯈꯥꯏ ꯆꯟꯖꯜꯂꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯊꯦꯡꯅꯔꯅꯤꯀꯣ ꯑꯗꯨꯒ ꯂꯥꯁꯇ ꯑꯩꯈꯣꯏꯒꯤ ꯊꯥ ꯂꯣꯏꯔꯛꯄꯒꯤ 5 of Swordsꯁꯤꯗ ꯂꯩꯔꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯤꯐꯤꯠ ꯀꯣ ꯃꯤꯅ ꯍꯥꯏꯗꯤ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯍꯣꯠꯅꯕꯗ ꯃꯤꯅ ꯉꯥꯡꯅꯕ ꯈꯔ ꯇꯥꯗ ꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯑꯄꯥꯝꯕꯁꯦ ꯇꯁꯦꯡꯅ ꯒ꯭ꯔꯨꯞ ꯕꯤꯁꯤꯅ ꯄꯥꯝꯃꯦ ꯈꯜꯂꯒꯗꯤ ꯃꯤꯅ ꯀꯩ ꯈꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯈꯤꯇꯪ ꯊꯥꯗꯣꯛꯄꯤꯕ ꯃꯤꯅ ꯀꯩ ꯈꯟꯒꯅꯤ ꯈꯣꯠꯈꯤꯅꯤꯅ ꯑꯗꯨꯝ ꯈꯜ ꯂꯩꯔꯒꯗꯤ ꯑꯄꯥꯝꯕꯗꯣ ꯐꯪꯉꯔꯣꯏ ꯑꯗꯣ ꯍꯥꯏꯔꯤꯕ ꯑꯄꯥꯝꯕꯁꯦ ꯁꯤ ꯐꯪꯉꯒꯗꯤ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯑꯅꯤ ꯈꯣꯠꯂꯅꯤ ꯁꯛꯁꯦꯁꯐꯨꯜ ꯕꯤꯂꯤꯌꯅꯔ ꯃꯤꯂꯤꯌꯅꯔ ꯑꯗꯨꯒꯨꯝꯕ ꯀꯩꯝꯇꯗꯤ ꯂꯩꯇꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯀꯩꯝ ꯂꯩꯇ꯭ꯔꯤ ꯄꯣꯠꯁꯦ ꯇꯧꯁꯟꯕ ꯍꯧꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨꯕꯨ ꯒ꯭ꯔꯨꯞ ꯕꯤꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯨꯡꯗ ꯇꯥꯔꯤꯁꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯥꯏꯔꯤꯕ ꯄꯥꯟꯗꯝ ꯒꯣꯜꯁꯦ ꯄꯥꯝꯃꯒꯗꯤ ꯁꯤ ꯌꯧꯅꯤꯡꯉꯒꯗꯤ ꯄꯥꯝꯖꯕ ꯀꯔꯤꯌꯔ ꯂꯥꯏꯟꯁꯤꯗ ꯆꯠꯅꯤꯡꯉꯒꯗꯤ ꯃꯤꯅ ꯉꯥꯡꯅꯕ ꯃꯤꯅ ꯀꯩ ꯈꯟꯒꯅꯤ ꯑꯗꯩꯗꯤ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕ ꯍꯣꯠꯅꯕ ꯍꯥꯏꯗꯤ ꯆꯠꯅꯤꯡꯉꯤ ꯂꯥꯏꯟꯁꯦ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯕꯀꯣ ꯑꯗꯨꯕꯨ ꯅꯍꯧꯅꯅ ꯑꯃꯨꯛ ꯀꯔꯤꯌꯔ ꯂꯥꯏꯟ ꯑꯇꯣꯞꯄ ꯑꯃꯗ ꯍꯜꯂꯛꯄ ꯀꯔꯤꯌꯔ ꯂꯥꯏꯟ ꯑꯇꯣꯞꯄ ꯁꯤꯟꯇꯣꯛꯄ ꯍꯥꯏꯕꯁꯦ ꯃꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯉꯥꯡꯅꯩ ꯑꯁ ꯅꯪ ꯆꯠꯂꯤꯗꯣ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯥ ꯈꯣꯠꯂꯨ ꯌꯥꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯈꯔ ꯇꯥꯁꯟꯅꯗ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯣ ꯂꯦꯞꯄ ꯑꯗꯨꯅꯦꯕ ꯍꯥꯏꯔꯤꯁꯦ ꯊꯥ ꯂꯣꯏꯔꯛꯄꯁꯤꯗꯀꯣ ꯑꯗꯣ ꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯁꯣꯝꯒꯤ ꯑꯗꯨꯝ ꯇꯥꯏꯝ ꯂꯥꯏꯟꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯒ꯭ꯔꯨꯞ ꯕꯤ ꯆꯨꯁ ꯇꯧꯔꯤꯕꯁꯤꯡꯁꯤꯒꯤꯀꯣ ꯑꯗꯨꯅꯤ ꯇꯥꯔꯤꯁꯦ ꯃꯊꯪ ꯒ꯭ꯔꯨꯞ ꯁꯤꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯒ꯭ꯔꯨꯞ ꯁꯤꯒꯤꯗ ꯂꯩꯔꯤꯁꯦ ꯑꯍꯥꯟꯕꯗ ꯆꯍꯤ ꯍꯧꯔꯛꯄ ꯍꯥꯏꯒꯦ ꯇꯧꯋꯦ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯄꯦꯖ ꯑꯣꯐ ꯔꯣꯗꯁ ꯔꯤꯚꯔꯁꯇ ꯂꯩꯔꯦꯀꯣ ꯁꯤꯒꯤ ꯃꯇꯨꯡꯗ 10 of Swords ꯑꯦꯟ ꯊꯥ ꯂꯣꯏꯔꯛꯄꯒꯤꯁꯤꯅ ꯔꯤꯚꯔꯁꯇ ꯁ꯭ꯇ꯭ꯔꯦꯡꯊ ꯁꯣ ꯈꯔ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯑꯍꯥꯟꯕꯗ ꯂꯩꯔꯤꯁꯦ ꯊꯥ ꯍꯧꯔꯛꯄꯁꯤꯗ ꯒ꯭ꯔꯨꯞ ꯁꯤꯁꯤꯡꯁꯤꯅ ꯈꯜꯂꯝꯒꯗꯣꯏꯁꯦ ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯁꯦ ꯃꯥꯏ ꯄꯥꯛꯑꯔꯣꯏ ꯃꯥꯏ ꯄꯥꯛꯇꯕ ꯈꯔꯗꯤ ꯂꯩꯔꯦꯕꯀꯣ ꯃꯥꯏ ꯄꯥꯛꯑꯣꯏꯗꯕ ꯈꯔ ꯂꯩꯔꯝꯒꯅꯤ
ꯃꯦ ꯕꯤ ꯑꯆꯤꯚꯦꯕꯜ ꯑꯣꯏꯗꯕ ꯅꯠꯇ꯭ꯔꯒ ꯁꯨꯝ ꯑꯁꯥ ꯄꯪꯁꯥꯗ ꯁꯥꯒꯠꯂꯀꯥꯟꯗ ꯁꯤ ꯄꯣꯠꯁꯦ ꯐꯗꯤ ꯐꯅꯤꯗꯤ ꯈꯪꯕ, ꯑꯗꯨꯕꯨ ꯇꯨꯡꯗꯁꯨ ꯏꯚꯟ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤꯗꯤ ꯈꯪꯗꯤ ꯈꯪꯕꯀꯣ. ꯑꯗꯨꯕꯨ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛ ꯇꯧꯕꯗꯤ ꯌꯥꯔꯣꯏꯗꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯍꯧꯖꯤꯛ ꯇꯧꯔꯒꯗꯤ ꯄꯪꯋꯥꯗ ꯋꯥꯔꯒ ꯃꯍꯩ ꯆꯥꯗꯕ ꯑꯣꯏꯒꯗꯕ, ꯑꯗꯨꯒꯨꯝꯕ ꯃꯦ ꯕꯤ ꯂꯥꯏꯟ ꯑꯣꯏꯔꯝꯕ ꯌꯥꯏ, ꯀꯔꯤꯌꯔ ꯂꯥꯏꯟ. ꯑꯗꯨ ꯂꯩꯔꯦ. ꯃꯈꯥ ꯇꯥꯅ ꯂꯩꯔꯤꯁꯦ 10 of Swords. 10 of Swords ꯁꯤꯗ ꯊꯥ ꯃꯌꯥꯏ ꯆꯟꯁꯤꯜꯂꯛꯄꯩ ꯁ꯭ꯋꯥꯏꯁꯤꯗꯅꯤꯀꯣ 10 of Swords ꯂꯩꯔꯦ. 10 of Swords ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯒꯨꯝꯕ ꯃꯥꯏꯊꯤꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯊꯕꯛꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯌꯩꯊꯠꯄꯤꯕ, ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯍꯣꯞꯁꯦ ꯅꯧꯅ ꯆꯣꯡꯈꯠꯆꯔꯛꯄꯗ ꯄꯠꯂ ꯀꯛꯊꯠꯄ, ꯑꯗꯨꯒꯨꯝꯕ ꯈꯔ ꯊꯦꯡꯅꯕ ꯃꯥꯜꯂꯦꯀꯣ. ꯍꯟꯗꯛ ꯊꯥꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯦ. ꯆꯍꯤ ꯑꯅꯧꯕ ꯍꯧꯔꯛꯄꯗꯩꯗꯤ ꯑꯩ ꯁꯤ ꯇꯧꯋꯦ ꯈꯣꯠꯀꯦꯅ ꯃꯌꯥꯝ ꯑꯁꯥ ꯁꯥꯒꯠꯄꯗꯣ, ꯑꯗꯨꯃꯥꯏꯅ ꯈꯔ ꯊꯦꯡꯅꯕꯁꯤꯗ ꯁꯨꯝ ꯊꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯗꯨꯅ ꯌꯥꯝ ꯊꯤꯅ ꯗꯥꯎꯟ ꯐꯤꯜ ꯇꯧꯕ ꯍꯧꯖꯤꯛ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯝꯕ ꯌꯥꯏꯀꯣ ꯁꯣꯝꯒꯤ. ꯑꯗꯣ ꯑꯗꯨꯃ ꯂꯩꯔꯦ. ꯑꯗꯨꯃꯥꯏꯅ ꯐꯤꯜ ꯇꯧꯕꯗꯣ, ꯑꯗꯣ ꯄꯨꯛꯅꯤꯡꯁꯦ ꯊꯥ ꯂꯣꯏꯔꯛꯄꯐꯥꯎ ꯍꯪꯀꯠꯄ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦꯅꯦ. ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯍꯣꯞꯐꯨꯜ ꯑꯣꯏꯔꯛꯎ ꯌꯥꯗꯕ, ꯑꯗꯨꯒꯤ ꯐꯤꯕꯝꯁꯤꯗ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯅ ꯁꯤꯒꯤ ꯀꯥꯔꯠꯁꯤꯗ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯗꯚꯥꯏꯁ ꯄꯤꯔꯧ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯎꯠꯂꯤꯁꯤ ꯖꯁ ꯄ꯭ꯔꯤꯗꯤꯛꯁꯟꯅꯤꯀꯣ. ꯑꯗꯣ ꯁꯣꯝꯅ ꯆꯦꯟꯖ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯐꯤꯂꯤꯡ ꯗꯥꯎꯟ ꯑꯣꯏꯔꯤꯕ, ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯈꯣꯠꯇꯅ ꯂꯩꯔꯤꯕꯗꯣ, ꯄꯨꯛꯅꯤꯡꯗꯣ ꯈꯤꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯄꯤꯕ. ꯁꯨꯃꯥꯏꯅ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯆꯍꯤ ꯑꯃꯗ ꯊꯥ ꯑꯃꯗꯧ ꯌꯥꯅꯤ, ꯑꯃꯗꯧ ꯌꯥꯔꯣꯏ, ꯑꯃꯗꯧ ꯌꯥꯅꯤ, ꯗꯥꯎ ꯄꯤꯕ ꯊꯥ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯤꯀꯣ. ꯑꯗꯨꯅ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯔꯅꯨ ꯒ꯭ꯔꯨꯞ ꯁꯤꯁꯤꯡꯒꯤꯀꯣ. ꯑꯗꯨꯝ ꯐꯖꯅ ꯃꯌꯥꯝ ꯃꯥꯡꯗꯗꯤ ꯎꯠꯊꯣꯛꯗꯧ ꯃꯥꯜꯂꯦꯀꯣ ꯁꯤꯁꯦ. ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯌꯥꯝ ꯍꯔꯥꯎ ꯀꯩꯁꯨ ꯇꯧꯗꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ, ꯌꯥꯝꯅ ꯃꯤꯅ ꯎꯕꯗꯗꯤ ꯋꯥꯔꯝꯒꯅꯤ ꯀꯥꯏ ꯁꯨꯈꯪ ꯈꯪꯗꯕꯗꯣ. ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗꯪꯅꯤ ꯗꯥꯎ ꯌꯥꯗ꯭ꯔꯤꯁꯦ. ꯃꯊꯪ ꯊꯥꯗ ꯗꯥꯎ ꯌꯥꯕ ꯑꯣꯏꯔꯁꯅꯨꯀꯣ. ꯑꯗꯨꯀꯥꯟꯗ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯁꯤꯗꯤꯅꯦ ꯃꯥꯒꯤ ꯂꯛ ꯄꯤꯕ ꯇꯥꯏꯃꯤꯡ ꯑꯃ ꯑꯗꯨꯝ ꯂꯥꯛꯀꯅꯤ. ꯑꯗꯨꯒ ꯁꯣꯝꯒꯤ ꯋꯥꯈꯜꯗꯀꯣ ꯀꯩꯒꯨꯝꯕ ꯁꯨꯃꯥꯏꯅ ꯈꯜꯂꯁꯦꯕ, ꯑꯁ ꯑꯩꯒꯤ ꯂꯛ ꯄꯤꯕ ꯇꯥꯏꯃꯤꯡꯗꯨꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯈꯜꯂꯁꯦꯕꯀꯣ. ꯑꯗꯣ ꯍꯧꯈꯤꯕ ꯍꯥꯏꯕꯁꯦ ꯂꯩꯇꯦꯕ. ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯉꯤꯈꯩꯅꯦ ꯇꯥꯡꯀꯛ ꯑꯃ ꯅꯠꯇ꯭ꯔ ꯑꯃꯗ ꯑꯗꯨꯝ ꯍꯟꯖꯤꯟ ꯑꯗꯨꯝ ꯄꯤꯔꯛꯀꯅꯦꯕ. ꯑꯗꯣ ꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯒ ꯇꯥꯏꯃꯤꯡ ꯆꯥꯅꯅ ꯅꯨꯡꯁꯦ ꯊꯣꯝꯍꯧꯒꯗꯧꯅꯦꯕ ꯐꯛꯂꯥꯡꯗ ꯄꯥꯟꯅꯕ. ꯑꯗꯣ ꯐꯛꯂꯥꯡꯁꯦ ꯑꯗꯨꯝ ꯂꯦꯡꯉ ꯂꯩꯕꯗꯣ. ꯑꯗꯨꯝ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯀꯣ. ꯏꯃꯦꯖꯤꯟ ꯇꯧꯕꯗ ꯀꯣꯛ ꯃꯅꯨꯡꯗ ꯐꯛꯂꯥꯡ ꯑꯃ ꯂꯩꯔꯦꯕ, ꯅꯠꯇ꯭ꯔꯒ ꯒꯣꯜ ꯄꯣꯁ ꯑꯃ ꯂꯩꯔꯦꯕ, ꯁꯨꯝ ꯂꯦꯡꯉ ꯂꯩꯕ. ꯑꯗꯣ ꯇꯥꯏꯃꯤꯡ ꯆꯥꯅ ꯊꯣꯡꯕ ꯀꯥꯟꯗꯅꯤꯗꯅ ꯄꯥꯟꯗꯣꯏꯁꯦ. ꯑꯗꯨꯒꯤ ꯋꯥꯅꯤꯗ. ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯇꯥꯏꯃꯤꯡꯁꯦ ꯆꯥꯗꯦ. ꯑꯗꯣ ꯇꯥꯏꯃꯤꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯩ ꯄꯨꯟꯁꯤꯒꯤ ꯃꯤ ꯑꯣꯏꯔꯔꯣꯏ ꯈꯣꯠꯂꯔꯣꯏ ꯈꯟꯕꯒꯤ ꯋꯥꯈꯜ ꯍꯟꯊꯕꯗꯨꯗꯤ ꯈꯟꯕꯤꯒꯅꯨ. ꯁꯤꯅꯤ ꯑꯩ ꯍꯥꯏꯖꯗꯣꯏꯁꯦꯀꯣ. ꯑꯗꯨꯅꯤ ꯂꯩꯔꯤꯁꯦ. ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤ ꯈꯟꯅꯕ ꯈꯣꯠꯅꯕꯗꯤ ꯇꯧꯕꯤꯔꯣꯅꯨ, ꯀꯩꯁꯨ ꯍꯥꯏꯗꯤ ꯀꯥꯟꯅꯔꯣꯏ. ꯃꯤꯒ ꯃꯔꯩ ꯈꯔ ꯌꯦꯠꯅꯕꯤꯒꯅꯨ. ꯆꯤꯟ ꯈꯔ ꯍꯥꯏꯗꯤ ꯃꯤꯅꯗꯤ ꯈꯪꯗꯗꯅ ꯍꯥꯏꯖꯔꯛꯄ ꯑꯣꯏꯗꯣꯏꯅꯤꯀꯣ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯁꯨꯝ ꯈꯔ ꯋꯥꯈꯜꯗꯣ ꯗꯥꯎꯟ ꯑꯣꯏꯔꯤꯉꯩꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯗ ꯋꯥ ꯉꯥꯡꯉꯛꯑꯦꯅ ꯁꯨꯝ ꯈꯔ ꯊꯤꯅ ꯈꯟꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯐꯦꯠꯇꯤ ꯎꯏꯀꯣ. ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯈꯔ ꯆꯦꯛꯁꯤꯟꯕꯤꯔꯣ. ꯑꯗꯨꯅꯤ ꯔꯤꯗꯤꯡꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯒ꯭ꯔꯨꯞ ꯁꯤꯒꯤꯁꯨꯀꯣ. ꯀꯩꯒꯨꯝꯕ ꯆꯨꯝꯃꯤ ꯆꯥꯅꯩ ꯅꯠꯇ꯭ꯔꯒ ꯊꯥꯒꯠꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯖꯩ ꯀꯥꯏꯅ ꯈꯟꯕ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔ, ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯑꯣ. ꯃꯌꯥꯝꯒꯤ ꯀꯃꯦꯟꯅ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏ. ꯑꯗꯨꯒ ꯃꯌꯥꯝ ꯀꯃꯦꯟ ꯄꯥꯔꯒ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯀꯃꯦꯟꯇ ꯁꯥꯟꯅꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ. ꯋꯥꯆꯞꯇꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔ, ꯕꯤꯖꯤꯅꯦꯁ ꯋꯥꯆꯞ ꯅꯝꯕꯔꯗꯣ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇꯒꯤ ꯂꯧꯕꯤꯕ ꯌꯥꯒꯅꯤ. ꯑꯗꯨꯗꯁꯨ ꯃꯦꯁꯦꯖ ꯍꯥꯏꯗꯤ ꯑꯗꯨꯝ ꯊꯥꯕꯤꯔꯛꯑꯣ. ꯀꯩꯒꯨꯝꯕ ꯑꯣꯔꯗꯔ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯠꯇ꯭ꯔꯒ ꯁꯖꯦꯁꯟ ꯑꯃ ꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ. ꯑꯗꯨꯅꯤ. Thank you so much for watching. Bye bye. See you next time.